Hello, good morning, ma'am. Ma'am, cha thaknarbo kamai tawnarige. ꯑꯩꯁꯨ ꯆꯥꯒ ꯊꯛꯇ꯭ꯔꯤꯗ ꯍꯧꯖꯤꯛꯇ ꯑꯉꯥꯡ ꯊꯤꯜꯂꯨ ꯂꯣꯏꯔꯒ ꯆꯪꯉꯛꯄꯗ ꯉꯥꯏꯔꯤꯌꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯗꯣꯔꯤ ꯃꯇꯝꯁꯤꯁꯨ ꯐꯠꯇꯕꯅꯤꯅ ꯂꯥꯟꯁꯨ ꯀꯟꯁꯜꯂꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯦꯂꯔꯠ ꯈꯔ ꯂꯩꯕꯤꯔꯣ ꯄꯣꯠ ꯆꯩ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯀꯪꯅ ꯊꯝꯕ ꯌꯥꯕ ꯄꯣꯠ ꯆꯩ ꯈꯔ ꯏꯁꯇꯣꯔ ꯇꯧꯁꯟꯕꯤꯔꯣ ꯑꯩꯁꯨ ꯍꯣꯔꯦꯟ ꯁꯟꯗꯥ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯒꯨꯝꯕ ꯊꯣꯛꯑꯒ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯁꯤꯟꯅꯕ ꯇꯧꯔꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯍꯟꯅꯤꯡꯗꯅ ꯍꯥꯏꯗꯤ ꯃꯐꯝ ꯏꯔꯥꯡꯁꯦ ꯐꯠꯇꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯩꯁꯤꯒ ꯄꯣꯠ ꯆꯩꯁꯦ ꯇꯥꯡꯉꯤꯁꯤꯕꯨꯗꯤ ꯑꯗꯨꯝ ꯃꯔꯝ ꯂꯩꯇꯅ ꯇꯥꯡꯉꯤꯅꯤ ꯍꯥꯏꯗꯤ ꯁꯤꯒꯩꯁꯦ ꯇꯥꯡꯕꯒꯤ ꯀꯔꯤ ꯃꯔꯝ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯏꯑꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯤꯒꯩ ꯃꯤꯅꯤꯅ ꯇꯥꯡꯅꯤꯡꯕꯒꯤꯁꯤꯅ ꯑꯗꯨꯝ ꯇꯥꯡꯉꯤꯅꯤ ꯑꯗꯣ ꯈꯔꯅꯤ ꯂꯩꯔꯒꯗꯤ ꯂꯥꯟꯁꯤꯅ ꯀꯟꯁꯤꯜꯂꯛꯑꯒꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯇꯥꯡꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅꯁꯨ ꯄꯣꯠ ꯆꯩ ꯏꯁꯇꯣꯔ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯁꯟꯕꯤꯌꯨ ꯌꯥꯝꯅꯕꯨꯗꯤ ꯄꯦꯅꯤꯛ ꯑꯣꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯤ ꯇꯧꯔꯛꯑꯒꯗꯤ ꯇꯧꯔꯦ ꯀꯩꯗꯧꯗꯣꯔꯤꯀꯣ ꯑꯗꯣ ꯑꯗꯨꯗꯤ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯃꯛꯄꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯦꯂꯔꯠ ꯂꯩꯕꯤꯌꯨ ꯃꯇꯥꯡꯁꯦ ꯇꯟꯖꯥꯁꯦ ꯃꯑꯣꯡ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ ꯍꯥꯏꯕ ꯖꯦꯅꯦꯔꯦꯁꯟꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯏꯔꯥꯁꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯀꯣꯔꯣꯅꯥꯁꯨ ꯅꯪꯉꯦ ꯂꯣꯛꯗꯥꯎꯟꯁꯨ ꯑꯅꯤꯔꯛ ꯇꯧꯕꯤꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯅꯤꯄꯨꯔꯒꯤ ꯑꯃꯨꯛ ꯂꯥꯟ ꯑꯃꯨꯛ ꯇꯧꯔꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯁꯨ ꯂꯥꯟ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ ꯑꯇꯣꯞ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯔꯤꯖꯟ ꯌꯥꯝꯈ꯭ꯔꯦ ꯐ꯭ꯂꯠꯇꯕꯨ ꯑꯣꯏꯔꯣ ꯀꯔꯤꯗꯕꯨ ꯑꯣꯏꯔꯣ ꯑꯗꯣ ꯑꯁꯤꯁꯤꯅ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯕꯅꯦꯅ ꯍꯥꯏꯇꯥꯔꯦ ꯑꯇꯩꯅꯕꯨ ꯈꯔ ꯐꯩ ꯍꯥꯏꯒꯗ꯭ꯔꯥ ꯃꯇꯥꯡꯗꯨꯒꯤ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯁꯤꯔꯤꯌꯁ ꯑꯣꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯔꯤ ꯍꯥꯏꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯈꯔꯗꯤ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯃꯊꯧ ꯇꯥꯔꯦ ꯊꯦꯡꯛ ꯌꯨ